KANGPOKPI district ki manung CHANBA KANGCHUP CHINGKHONG village tagi KUKI-ZO civilian mari MANGHANKRE AMADI AMANA PHURAGA SHIRE HAINA HUNTOKLAMLE HAIRIBA Itlf-Cotu na Thorakliba Cherol Ashi Yumpham Yaodaba Arambai Tenggol Lanna Uhannaba Hotnarakpani HAIRIBA wafam sing asiga Arambai Tenggol ga mari amata laina de HAINA Arambai Tenggol gi maike de khangalakli Arambai Tenggol na Thorakliba Cherol amana hai Marik sumba evidence laitana Arambai Tenggol da atamna Lanna Uhannaba Hotnarakpa Asi Itlf-Cotu gi khuzil thorangni Itlf-Cotu na Thorakpa Cherol khuding da Arambai Tenggol gi ming panduna Arambai Tenggol bu hiram khuding da Lanna Uhannaba Hotnarakliba asna takpadi Kanglaipak asagi mapari ani mangkhiba mahiroi nupi macha amadi nupa macha mangkhiba amadi maitai macha kaya thiba khangdana lairiba sing asi Itlf-Cotu na lautuna raga hatpa amadi makhoina sinba khuzul thorang ngakthani haina Cherol asna makhatari